ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯤꯕ ꯂꯣꯜ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯀꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩꯂꯣꯜ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯂꯦꯁꯟ ꯅꯝꯕꯔ 14ꯅꯤ꯫ ꯅꯥꯎꯟꯒꯤ ꯃꯈꯜꯒꯤ ꯃꯇꯥꯡꯗ ꯅꯩꯅꯒꯗꯕꯅꯤ꯫ ꯅꯥꯎꯟꯒꯤ ꯃꯈꯜ ꯑꯗꯨꯗꯤ ꯄꯨꯂꯞ ꯃꯤꯡꯇ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯁꯦꯔꯦꯜ ꯅꯝꯕꯔ 14(1) ꯃꯤꯇꯩꯂꯣꯜ ꯂꯣꯟꯆꯠꯂꯣꯟ ꯃꯤꯇꯩꯂꯣꯜ ꯒ꯭ꯔꯥꯃꯥꯔ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯃꯤꯇꯩꯂꯣꯜ ꯒ꯭ꯔꯥꯃꯥꯔ ꯃꯁꯤꯗ ꯅꯥꯎꯟꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯅꯩꯅꯒꯗꯣꯏꯁꯤ꯫ ꯅꯥꯎꯟꯒꯤ ꯃꯈꯜꯗ ꯄꯨꯂꯞ ꯃꯤꯡꯇ ꯁꯤꯕꯨ ꯏꯪꯂꯤꯁꯇ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯄꯨꯂꯞ ꯃꯤꯡꯇ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯍꯥꯏꯕꯗꯨ ꯁꯤꯗ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯥꯟꯅꯕ ꯃꯤꯡꯁꯤꯡꯕꯨ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯈꯪꯍꯟꯕ ꯃꯃꯤꯡꯕꯨ ꯄꯨꯂꯞ ꯃꯤꯡꯇ ꯀꯧꯏ꯫ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯇ ꯃꯤꯇꯩꯂꯣꯟꯒꯤ ꯈꯣꯟꯊꯣꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯊꯖꯔꯛꯀꯦ꯫ ꯃꯥꯟꯅꯕ ꯃꯤꯡꯁꯤꯡꯕꯨ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯈꯪꯍꯟꯕ ꯃꯃꯤꯡꯕꯨ ꯄꯨꯂꯞ ꯃꯤꯡꯇ ꯀꯧꯏ꯫ ꯏꯪꯂꯤꯁꯇ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯇꯩꯂꯣꯟꯗ ꯄꯨꯂꯞ ꯃꯤꯡꯇ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯑꯁꯦ ꯑꯃꯨꯛ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯑꯃꯨꯛ ꯍꯟꯅ ꯍꯟꯇꯣꯛꯑꯒ ꯍꯥꯏꯖꯔꯛꯀꯦ꯫ The name of similar individuals, persons or things taken as a whole is called collective noun. ꯃꯤꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯄꯨꯂꯞ ꯃꯤꯡꯇ꯫ ꯃꯤꯇꯩꯂꯣꯜ ꯂꯣꯟꯆꯠꯂꯣꯟ ꯅꯩꯅꯕ ꯑꯁꯨꯝꯅ ꯄꯨꯂꯞ ꯃꯤꯡꯇ ꯍꯥꯏꯔꯤꯕ ꯀꯂꯦꯛꯇꯤꯚ ꯅꯥꯎꯟ ꯑꯁꯦ ꯏꯪꯂꯤꯁꯀꯤ ꯂꯣꯟꯗꯥꯗ ꯏꯊꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤꯇꯩꯂꯣꯜꯒꯤ ꯈꯣꯟꯊꯣꯛ ꯑꯁꯦ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯇ ꯏꯊꯣꯛꯄ ꯑꯃꯁꯨꯡ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯕꯁꯦ ꯍꯥꯏꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯃꯤꯇꯩ ꯃꯌꯦꯛꯇ ꯏꯊꯣꯛꯏ ꯑꯃꯁꯨꯡ ꯃꯤꯇꯩ ꯃꯌꯦꯛꯇ ꯏꯔꯤꯕꯁꯦ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯇ ꯑꯃꯨꯛ ꯏꯊꯣꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯃꯌꯦꯛꯇ ꯑꯍꯣꯡꯕ ꯂꯥꯛꯏ ꯑꯃꯁꯨꯡ ꯁꯦꯝꯗꯣꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯁꯤꯗꯗꯤ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 1, 2, 3, 4, 5, 6 ꯄꯤꯖꯔꯤꯕꯁꯤ ꯁꯣꯝꯒꯤ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ ꯄꯤꯖꯔꯤꯕꯁꯤꯡ ꯑꯁꯤꯅ ꯁꯟꯗꯣꯛꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 1, 2 ꯁꯤꯗꯩꯗ ꯌꯥꯎꯔꯤꯕꯁꯤꯗꯩꯗ ꯃꯥꯟꯅꯕ ꯕꯗ ꯑꯥꯇꯞ ꯍꯥꯞꯂꯤꯕ ꯑꯁꯤ ꯕ ꯑꯁꯦ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯈꯪꯍꯜꯂꯤ꯫ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯃꯥꯟꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯕꯗ ꯑꯥꯇꯞ ꯇꯞꯂꯤꯕꯁꯦ ꯃꯁꯤ ꯕ ꯑꯁꯦ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯈꯪꯍꯜꯂꯦꯕ꯫ ꯍꯥꯏꯕꯗꯤ ꯁꯤꯗ ꯃꯥꯟꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯁꯦꯝꯕꯗ꯫ ꯑꯗꯨꯗꯤ ꯃꯥꯟꯅꯕ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛ ꯑꯍꯨꯝꯅ ꯁꯤꯖꯤꯟꯅꯕꯅꯦꯕ꯫ ꯑꯗꯨꯕꯨ ꯕꯗ ꯑꯥꯇꯞ ꯇꯞꯐꯝꯗ ꯇꯥꯔꯒꯗꯤ ꯃꯥꯟꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯟꯊꯣꯛꯅ ꯄꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯈꯤꯕ ꯃꯔꯝꯅ ꯕꯁꯤ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯕꯗ ꯑꯥꯇꯞ ꯇꯞꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯕꯗ ꯑꯥꯇꯞ ꯍꯥꯞꯂꯤꯕ ꯑꯁꯤ ꯕ ꯑꯁꯤ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 2ꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯤꯁꯤꯡꯕꯨ ꯏꯅꯞ ꯂꯨꯝ ꯑꯁꯤ ꯐꯣꯂꯤꯡ ꯇꯣꯟꯅꯤ ꯍꯥꯏꯗꯤ ꯑꯔꯨꯝꯕ ꯈꯪꯅꯩꯑꯕ꯫ ꯑꯗꯨꯅ ꯃꯤꯠ ꯏꯅꯞ ꯂꯨꯝ ꯂꯥꯛꯏꯕꯁꯤ ꯑꯔꯨꯝꯕ ꯈꯪꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯗꯩꯗ ꯂꯨꯝ ꯍꯥꯞꯄꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯝꯁꯤ ꯍꯥꯞꯄꯝꯗ ꯇꯥꯔꯒꯗꯤ ꯇꯣꯉꯥꯟꯕ ꯈꯣꯟꯊꯣꯛ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯑꯃ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯁꯤꯗꯩꯗ ꯂꯨꯝ ꯍꯥꯞꯇꯕ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 3ꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗ ꯒꯣꯛꯗ ꯑꯥꯇꯞ ꯍꯥꯞꯂꯤꯕ ꯑꯁꯤ ꯒꯣꯛ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯦꯁꯇꯔꯤꯛ ꯅꯝꯕꯔ 3ꯁꯤꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯗ ꯒꯣꯛꯇ ꯑꯥꯇꯞ ꯍꯥꯞꯂꯤꯕꯁꯦ ꯃꯁꯤ ꯒꯣꯛ ꯑꯁꯤ ꯂꯣꯟꯁꯨꯝ ꯅꯠꯇꯦ ꯈꯪꯍꯜꯂꯦꯕ꯫ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯕꯁꯤꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ ꯈꯣꯟꯊꯣꯛ ꯑꯍꯨꯝꯅ ꯄꯨꯟꯁꯤꯜꯂꯦꯕ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯂꯣꯟꯁꯨꯝ ꯎꯆꯥꯔꯣꯟꯗ ꯆꯠꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯥꯇꯞ ꯌꯥꯎꯔꯝꯗꯕꯤꯗ ꯅꯠꯇ꯭ꯔꯛ ꯑꯅ ꯁꯨꯃꯥꯏꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯠꯇ꯭ꯔꯛ ꯑꯅ ꯆꯠꯇ꯭ꯔꯤꯉꯩꯗꯃꯛꯇ ꯁꯤꯗ ꯑꯥꯇꯞ ꯍꯥꯞꯄꯤꯕꯁꯤ
tra ga ana sumaina oirakna bugida muta lonsum nate khangna gida muta kokta atap hablibani adi mathangda amu makhagi amu makha tarakpa amu nainajarake karamba mitei meki mayek sing asina secondary symbol sing asina amu mathang mathang mapung phana wahanto wahai amu wahanto pina vida muta happy of the mahajarake string number 4 da string number 4 sile sida khanghanba hai bjeida nung lum asida nung asi falling toni khangali falling ton habdi arumba khangnaba nung sida lum hapai ji kaino arumba khangale ana khanganba habdi no english harga no karigumba wafam ma khanganba karimumma khanganba duni ari karimba masida lum hapam da tardi khanganba aina pakhatpa adugi wakhalda adugi wahan thukta sakhigadaba aduna sida lum haptaba yadaba haitara sida masang the string number 5 kida mana ba hai sigi mana ba habi matang sida ba a mathakta bar ma singi masi mitei mayekta ba atap oina igani ma ba atap iriba maram si karigino haiba matamda mana ba haiba sida ba asi lonsum nate khangnagidamaktani ara sidida ba sida atap tablibase ba se lonsum nate khangnagidamaktani mathangda amo string number 6 gidida kau e haiba sida sigi matang da mun nei jarake kau e haiba matamda o u ase mitei londa sauna chaitap adi secondary symbol khangali ana o u je secondary symbol ni mitei mayekta maramaduna o u ji kari manare saunap ka manare aduga saunap se a u ga manade haibidi a u oina sijinade haiba matang asida mitei mayekta naon gi makhalda pulap mingthaki matangda nainajaba lojare channel asigi maming mitei maye mitei lol kaujai channel asida mitei lol gi matangda mitei lol gi grammar gi matangda mathang mathang video kaya upload tawjarakhigani yengbiriba khudingmapu ngangkam prameswani kai khumnaba usari channel asigi maming mitei maye mitei lol kaujai matung amuk unaba matamda mayam punamu amuk unaminasi channel asibu ahanba yengbu oitaradi comment kaya pibirau awat apa kaya haipirau khangdaba mayam tanaminasi amadi mitei lol mitei message sakna mukhanaba honabada akoi punamakna mateng pangminasi ngasigidi matang asida losinjarge punamupu ikai khumnajari